Oisu Oiroidaba haina mayamna haibireba. I desire dangda unage haibani and haiba. Oh, nang tabak taureba. Taureba. Come on, yes. Thank you. I say Konang Popi Dagini, Gang Popi district the Laye, the Waigi Mingna, Lingshohoi Magte, do Akoi Mungse, Jenny now say Nipan Manung Sida, Marina Dishebal Oye, Adu Ahumna, Blind Oiba, Aduga Mana, Inau Piamana Mental Oiba, Adu Akoi Mungse Hana, hiding later Nawarame, Channing eye, tucking eye, Pauleram de, Jaksuputana, Jabba Pangam de, Adu. I'm the Hoi hiding eye later now, Koi Mungse. I have a demi among the Sukari, the high curry, the curry Hairaga. Ako sa kamay na tauraga kay no tawdoy no hay busu khang de kamay na sar sida una sige hay na khoi khan ba matam da sar na miyam numit thambirae 2018 gi April gi tang tara sida miyam numit sar na thamak pa matam sida khoi imanaba mana hairae unaro masi numit unara doine haina phone tawbire aduga aise adu numit da chatle akhoi mama ne aine akhoi dada ne udaba khoi dada du ne akhoi ahum se chatle mayam sina changba yaroi kari thaba ki noi kari gi lakpono hangpo matamda ai sarda service ni doine akhoi mama na ijanu pi gi damak da service ni doine haiba matam sida mi singna adu di su oi roi Oisu Oiroidaba haina mayamna haibireba. I desire dangda unage haibani and haiba. I say kapuga and haiba matamsi the moise yabire. Yabira kansi the changi, Manung the changu matam the Akoise, Ihan Hana Sargamuka Tinare, Sarna. Sard, I service PBO, ITF Lore, Akoi in now Maridune, disabled Maridune, and Harakanda. Nang di class. Kaya lore Hairakpa matamda sar ai 12 lore en haiba aduga nangi document di Hairakpa matamda aina satpiyeba satpi matamsida sarna soi tawbire masidi social welfare gi misingda moi machin manao mari gi manungda di amana di thabak phangba yaina thabak piba yaina mamana asukwana hotnaraga haire aduga adu numitudagi akhoina soidu puraga social welfare da sinnare sarna social welfare da sinnare ga mathang 2018 dagi na akhoina thirakpudu 2018 19 phau 20 February date 12 da ai service to join tawre adudagi ai thabak phangba tawba hore charna CM oiram da taradi akhoi se disable oibagi akhoi imung se kanam tana su khangbi roi aduga ai su kanam tana su khangbi roi aduga ai thabak su phangoi sarna maram oiraga ai se thabak phangmani ai haraure sarna ai bupusi da sumaina bibirakpagi service bibire sarna oiram daradi sarna CM oiram da taradi akhoi se disable oibagi akhoi imung se kanam tana su khangbi roi aduga ai su kanam tana su khangbi roi aduga ai thabak Supangoi, Sarna Maram Oiraga, I sit about Pangmani, Sargitamak, Aina prayer tawri, Aina, Karimta Mating Pangam Drasu, Aina Gamzaba, Sargidamakta, Aina dum prayer panging, a sip how Manung, a sip how I dum prayer pang is harda. Thank you, sir. Makasa Tarakoina, Hoyelan Power Fung Kiba Mapalam Gimaruba Paukra Mamna Tamzage, Gana the Ebola Gaman of Yamna Launaganba, Marburg virus case anything. Gana the Ebola gaman yamna launa ganba Marburg virus case any official when a confirmed tawre hana leba sigi health service na numaijung numita phongdokre siki bami any test of the virus as positive oi haibasi tha sigi anganbada khanglakiba matungda leba asina virus asigi case confirmed tawre hana lakthorakpani World Health Organization ki matung ina Ghana ra pangthukiba sangyeng singadu ki results in July 10 da lakhiba da positive oire habis khangmangamki toigom sum results singadu Senegal da leiba laboratory amana verify taraga tasengnamak virus asigi case singni habis confirm tawba mathau takhi Ghana Health Service GHS na statement amada hai Senegal gi Dakar da leiba Institute Pasteur da makata na sata kiba test da result sing adu confirm tokhi statement aduna makata na hai JSS na identify tawraba
contact punama isolation to boyauna virus makhatana sandorapagi risks hanthana bohonari contact singdugi manung da miyo amata haujuk phawbud layung ulak palaitri masi West Africa da marbum ge ani super lesni habiai lamda masigi oina virus asigi ihan hanma case do hokiba sahida geni ta thinaki madugi matung da abada makhata ba case thenaki dabani WHO gi General Director for Africa Matsideso Moiti na haiki madudi Ghana gi health authority singna laina asigi matang yamna thuna response tawduna laina asigi laisat amagi damakta sem saba hoki masi yamna puning thawatningai oiba khudakta lakhotkiba action ni habiai karigumba leba asigi officials in section haudaba thoklabadi laina asi control gi wanguna sandoraki biyai haina mangna section wa phungdoki WHO gi matungina Southern Ghana gi Ashanti region gi patient anima diarrhea fever amasum oba yauna layong khara ulam laba matungda hospital da laikidabani kumza english singa samapan 103 gi maru oina africa gi khamari nongpok thangba lamdam sida marbuki laisa tara gi mathak thokpa laikre laina asina nabadagi sibigi sanga si mamangna thokiba laisa singi matungina sada kunga mari dagi Marfugani pan phawbani masi virus ki strain amsum case management gi makhapoli laina si Hairakpa sekpi singdagi miyoibra sandoi amasum infection leirba miyoi singa haksangi mahi manai singa hakthingna samnabadagi makhatana mi marakta sandoi haina WHO na haidi haina su pawsna phongdorakli atopa pawmadana yumda leibu usi phana ba honabada glue yawba masak sing sejinabada athingba thamkhre Meghalaya government state asida lairiba imung singna yum da usi phana ba lang thakpa matamda glue yawba polam sing sejinabada athingba thamle haina official oina lakthokre hiramasi gamari lainana animal husbandry and veterinary department gi official amana phongdokhibada usi phana ba langna sejinari ba maru oina plastic na namna sejinaduna saba polam singni hariba plastic plate sing asigi mathakta glue haptuna usi phana ba sejinari masina usi laina phaba ngamlabasu mangjaba kaya malairi maru oina usi phaba gi thabak sejinana ba loiraba matung mafam sadana langthorakpana maram oiraga atopa yumna yokpa sa kya da sauna sething pirakli maru oina yumgi manak nakna thadoktuna lairiba ok singna masina ka hena sething piri ok mapi singna glue yorba plate napsinduna lairiba usi sing adubu chasinba matamda plastic ki saruk sing adusu yauksin hibana maram oiraga ok mapi eduna masa kolakpa matamda khudung sadaba kya mayoknaba amadi masa sing adu tha phadana sibi thawong sing yamna toina thokli haribasi atopa yumda yokpa sa sing da su toina thokpa thawdok sing ni hari hena spausna pali official sina makhatana phongdorkhibada government ki mari leina official sina hiramasi gi matangda yamna munna khanaraba matung glue yawba lang sing asi sejinabada athingwa thamnaba phirep laukhibani leba asigi awang nongpok thangba saruk singda lairiba state singi manungda plastic amadi glue yawba lang sing asi sejinabada athingba thamba hokrabani miyamna su makhatana sigumba athingba thamkraba polam sing asi laiduna sejinadanaba makhatana appeal torakli haina su pawsna palakli hawjikoina di miyam paws matang selu sinjirage masu miyam puna anau update ngaminasi and thank you